Yen na leko. Matati khatu na ko hajar. Matati yen na no. Hajar. Nang lao. Xong tin jage. Phải món mà nhiều mới đào được. Không mà đi à. Bunker sai lệ mà. Bunker sai lệ thế. Sanami table board ki khoi vice president phong wa khalam jing ba. Hai na ipani. Anh đâu làm gì đấy bạn à? Anh làm gì đấy bạn à? Shembi le ai pi le thawai manga mi ga tha ga talung ma. Loina pa ka talen mak la. Sajibu gi cherauba heloi khibaga khoi ahan ba nongmai jing amadi ani suba hum suba khoi kongba maru da khoi chingga bagi torom sahi ahumuk lepuraba matungda masi ahan boina ngasi kaja ga doini mahausa gumna yamna free oina ka badu bakti yadre khara restriction thingba khara delay re adu pana orga ju ka badi ka ga dore Kaya itu asyik sebenarnya ada singgah hawaii. Itu ber. Asyik kan mungkin ada lagi. Tingko maru salai si da bai bau ke. Mati mai se amoi ho ke pire ga leba si na tamna pano si. Le. Singgah kan. Kono ni pire. Singgah tu. Ko maru ho kan se. Si ko bai ben lon se ko ji lon ma du lal su ko ni chum su ko ni. Adu lan su chum su na ta tangai phana pe man da ta u bang se ni ni dong ta. Ko mo ni na ko de no gi ku ting ai ku ni ku. Ka khasi. Khoi mo mi abiren sida bi amam na sahar pi khere nong thang ta go hok tarang la jai popa to bi ro dai nu tu da banungang mahara ba hubla ma pan gi malem lesna ngang man malem le ga tai korono no ko non tai na mai yek tare ki na pari na mo oiba na sona sa oiba ai khoi na khang da mami tamu da mo pala tu singona kai pan da tai ni jari malema na hangon da tare se no wa kong jaraga panthoi pa gi mating mai oiba sekpen che masi pajen phiran the da angomi đâu angomi mo na yung bi se da mating mai pi na bi hau he ha ya tha da bi sal lo adu de ge bo ga đây nó ngai tha da si male ma na puno ma si se pu pi bani na puno si jo pi bani do na ti hau so na ni lo so na ni mana na thau thau ba pi na bi pa ngai thau na puno ma pi me na bi thoi me hen ba puno pu pi bi ju na lining lo nyu ba lo na male nga lo bu khar ga amu ta ti thau thau ba mo ngam pi na ni ma tai ni jeri hau hai pa gu tha da adu ahum yare mi manga ahum tau biro angon thau ya pa pa biro angon fa ma kha thau ahum sure adu ti ya Ayo, betul. nga so biro nga to
mga tao sa ibuo yung may ulo ko sa ndiro Ya, mga sura ba? ay ko mo lang ito pa hello Moirang itu pa hello. Mga sura. yare mga suru to hay haya hay sunu sa ko na to yen na lai ko matati yen na no yung halo Yang kedua di bawah ay nang di yung hakano mo ibo no na shemo atiki nang la ayun yung tiyo biro malemi ma nongonda tabang pan se nongonda ki pupu ni do nongonda ki hing mani nong sembi mani sahon mani do pon masin se imanang na ayu ngata kon thabi nu dang ta kon thambi na thosu thopang wa pamin thona pine bi na pari na mom ek sa tari maki nasuna sa na pari na mom ko di mata thoda lan ko bi hai haya ima male ima na na thoda lan ko bi teri sen ko ko de hai haya sing pai wa ngoi akarna amo nanti moirang nang lau moirang chieng lagi chieng lagi kagak ampai kagak apa ma nasi korup apa namanya mana ni nak kaya panda nang na putok piro ni popol musin na pari no mom na nasi ba ko kai jang thami kham jang na bi jang na sing bi chang ba oi larang ma na athui pa oi ga singo nang ina kai pano tam jari ho khaya ya re lo ha sai adi pa thira nang kan mau thati ng nang di si noi kana nong ko 그는 이쁘나 고생비 나는 고생 뭐 하고 되나야 뭐 고생 뭐 좀이야 yare sama adu nhau bên ngoài cái rồi Kung maru tâm quỳ với tung đó xì múc cá đây rồi security làm tay thôi làm nữa là bây giờ sẽ mi chẳng được quỳ với cái thằng cái này cái này mình hoàn toàn không có này kumang mu nó nổ vào cái cổng pháo xong rồi cái nó sao cái phải món mà nhiều nó đã không có gì
벙커 잘 있다. Bangka salit eh. 잘 있다. ꯀꯣꯡꯕ ꯃꯔꯨꯒꯤ ꯃꯌꯥꯝꯅ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯁꯤꯗ ꯍꯧꯔꯦ ꯑꯃꯗꯤ ꯌꯥꯟꯈ꯭ꯔꯦ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯕꯗꯣ ꯑꯃꯗꯨꯅꯤ 와우. 왜 시대 군다가지라? ꯌꯥꯝ ꯐꯖꯕ ꯁꯤꯟꯅꯤ ꯁꯤꯗꯤ ꯁꯅꯥꯃꯍꯤ ꯇꯦꯕꯜ ꯕꯣꯔꯗꯀꯤ ꯑꯩꯈꯣꯏ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯄꯥꯕꯨꯡ ꯋꯥꯈꯜ ꯂꯝꯖꯤꯡꯕ ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ Môi thầu nào lại. Dạ, siêu rồi, siêu. 여우래 여우래 사이 시너리 씨 Tung pa không mana ai pare. ꯀꯣꯡꯕ ꯃꯔꯨꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯀꯥꯕ ꯐꯪꯉꯨꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟ ꯉꯁꯤ ꯀꯥꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣ ꯌꯧꯔꯛꯑꯦ ꯑꯉꯣꯝ ꯊꯧꯗꯦ ꯌꯧꯁꯜꯂꯦ ꯌꯧꯁꯜꯂꯦ ꯑꯣꯖꯥꯕꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯔꯤ ꯁꯤꯜꯂꯛꯑꯒꯗꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯍꯥꯏꯕꯗꯣ ꯁꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯁꯣꯝꯗꯅꯦ ꯅꯨꯡꯅꯦ Ay kamay lang ulo dito. 오사분 이제 징징 부럽네. 하이나 이빠니 하야나 이마니 하이는 사이호저렁기 하야 하이는 사이타저렁기
Mesida Bipana. Kalian Mesida Bina. Kami prepare kalau cuma sama-sama na. Sama. Sama cepat mana. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯄ ꯃꯇꯝꯗ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡꯒꯤ ꯃꯩꯅ ꯋꯥꯏ ꯇꯥꯅ ꯁꯝ ꯂꯥꯏꯊꯨꯡ ꯄꯛꯄ ꯑꯃ ꯂꯥꯏꯊꯨꯡ ꯄꯛꯂꯛꯄ ꯑꯃ ꯀꯣꯛꯄ ꯑꯃ ꯍꯥꯏꯕ ꯄꯨꯈ꯭ꯔꯤ ꯃꯈꯜ ꯑꯅꯤ ꯂꯩꯕꯅꯤ ꯃꯐꯝꯁꯤꯗ ꯑꯗꯨ ꯃꯌꯥꯝꯅ ꯉꯁꯤꯁꯤ ꯆꯩꯔꯥꯎꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡꯗꯒꯤ ꯀꯥꯕ ꯍꯧꯔꯒ ꯑꯍꯨꯝꯂꯛ ꯐꯥꯎꯗꯤ ꯀꯥꯟꯅꯔꯝꯃꯤ ꯑꯗꯨ ꯆꯍꯤ ꯑꯍꯨꯝ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯥꯕ ꯐꯪꯉꯨꯗ꯭ꯔꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯀꯣꯡꯕ ꯃꯔꯨ ꯁꯦꯝꯒꯠꯂꯨꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯂꯥꯏꯅꯤꯡꯂꯣꯏ ꯃꯌꯥꯝ ꯑꯇꯣꯞꯄꯁꯤꯡ ꯄꯨꯟꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯐꯝ ꯍꯥꯏꯇꯥꯔꯦ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯀꯥꯕ ꯐꯪꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕꯤꯕ ꯇꯧꯕꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨꯁꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯥꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯁꯨ ꯑꯦꯔꯦꯟꯖꯃꯦꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ 10, 15, 10 ꯈꯥꯏꯔꯒ ꯈꯥꯏꯕ ꯑꯃꯨꯛ ꯀꯨꯝꯊꯕ ꯑꯃꯨꯛ ꯀꯥꯕ ꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯂꯩꯖꯩ ꯑꯗꯨ ꯀꯥꯍꯧꯗꯕ ꯀꯥꯕ ꯐꯪꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯤꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯕꯗ ꯑꯌꯥꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯅ ꯏꯕꯦꯟꯗꯧꯒꯤ ꯃꯐꯝꯗ ꯑꯩ ꯊꯧꯅꯤꯖꯔꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯎꯆꯥ ꯁꯪꯂꯦꯟꯒ ꯁꯅꯥ ꯀꯣꯅꯨꯡꯒ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯒ ꯄꯨꯜꯂꯒ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡꯂꯣꯏ ꯀꯌꯥꯒ ꯄꯨꯜꯂꯒ ꯃꯤ ꯑꯃꯁꯨꯡ ꯂꯥꯏ ꯁꯝꯅꯔꯤꯉꯩ ꯍꯥꯛꯇꯛꯇꯒꯤ ꯍꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯟꯅꯔꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯍꯟꯗꯛ ꯄꯥꯡꯊꯣꯛꯄꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ 3 ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯅ ꯉꯝꯃꯝꯗꯕꯗꯨ ꯍꯟꯗꯛꯇꯤ ꯉꯝꯂꯦ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯏꯙꯧ ꯄꯥꯈꯪꯕ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯏꯃꯥ ꯂꯩꯃ ꯁꯤꯔꯕꯤꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯥ ꯃꯅꯥ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯉꯝ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯟꯌꯥꯏ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯍꯨꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯌꯥꯏꯐꯅꯕ ꯂꯝꯆꯠ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯁꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯪ ꯆꯤꯡ ꯂꯩꯃꯤꯟꯅꯕꯗꯨ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯩꯃ ꯁꯤꯔꯕꯤ ꯑꯃꯁꯨꯡ ꯏꯙꯧ ꯄꯥꯈꯪ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ Mangang luang kumana nanggi naong ni kolong nong to numina yet kimis nani oi gimis nana thadani say thaduna shuloi banai roi koyum lining thau ipu Shembile I feel thawai manga miga thaga taluma loina paka talen mag la 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 ku Lining thok sana mahina ibu to pakhang mana kanglai sana ꯀꯣꯡ ꯃꯔꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯤꯔꯥꯟ ꯌꯨꯡꯕꯤꯔꯦ ꯀꯥꯊꯣꯛ ꯀꯥꯁꯤꯟꯗ ꯈꯔ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯈꯤꯇꯪ ꯄꯜꯂꯒꯁꯨ ꯉꯁꯤ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ